ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯉꯦ ꯊꯤꯅ ꯀꯌꯥꯆꯩ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯅꯣꯡꯃꯇ ꯁꯥꯎꯅꯤꯡꯈꯤꯗꯦ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯁꯤꯅ ꯑꯩꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯃ ꯑꯣꯏꯔꯦ ꯍꯣꯏ ꯑꯩ ꯉꯁꯤ ꯂꯥꯏꯔꯦ ꯐꯤꯕꯝ ꯆꯥꯗꯅ ꯂꯩ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ ꯅꯪ ꯊꯃꯣꯏ ꯈꯔ ꯀꯟꯃꯜꯂꯦ ꯑꯩꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯊꯦꯡꯅꯔꯤꯁꯦ ꯁꯤꯅ ꯑꯔꯣꯏꯕꯅꯦ ꯈꯪꯉꯣ ꯂꯥꯏꯔꯔꯗꯤ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯔꯣꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯅ ꯈꯪꯅꯔꯤꯕ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯃꯤꯅꯤꯁꯇꯔ ꯃꯆꯥꯅꯤ ꯍꯤꯡꯕꯒꯤ ꯆꯞ ꯆꯥꯕ ꯃꯍꯥꯎ ꯈꯪꯕ ꯃꯤ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯗꯤꯁꯇꯔꯕ ꯇꯧꯅꯣ Don't you understand? Try to respect yourself so that you can give respect to others also. ꯑꯩ ꯊꯃꯣꯏꯕꯨ ꯈꯪꯕꯤꯌꯨ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ So what? ꯅꯪꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯉꯥꯛꯇꯅꯦ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯅꯪ ꯍꯦꯟꯗꯤ ꯍꯦꯜꯂꯕꯅꯦ